Transgender activist Malem Thongam Mahakki Eng Tappa Paojel Puba cycle ki Khongchat Ninghanaba LEITANA manipuri YOUNABA LAKKANI MASHIDA KANGLUP KHAIDANA MEYAMNASU support TOUBIYU HAIBA WAPHAM THAMLAKLI Mahakna press ta phongdorakpa Mahakki Delhi dagi Manipur fawba cycle da Eng Tappa Paojel Puduna pada kanagumba political party lanai miyoi achawasang amataga mari lenede subnatagi manipurda ing tappa puraknabagi damak paujel puduna tongan ba state singda lakhibani masada india government na delhi dagina assam fawbadi chapchaba security pibiduna mahakna assam fawba lakhibani adubu nagaland amadi manipur chatnabagi damak security pibinaba manipur amadi nagaland gi governor oiriba ajay kumar valada aiba cherolda haizakre mahakna mahaki khongchat asi mapung fanabagi damak leiriba kanglo furuf khudingna mahakpu support TOUBIYU amadi ing tapagi paujel puriba mahaki khongchat pu sogat piyu haiba wafam thamlakli loop organization natraga political party amataga mari lenade masi aina chimna sum haibadi yadabanina aihak ke journey se haudringai matamda aihakna or taking ama khatang aina or commissioner amagi mamangda laujaraga court ta aina masigi affidavit se lauraga aina mamangda hana signature tawraba matungda aigi journey se haujarakibani adumoinamak sina nakala ma da thamgre harakanda aihakna security gi damakta aihakna ngasi si manipur gi governor da aina letter amaka submit tawjai adu huje governor gi office yaukre ado thengabada hayeng phawgi manungda governor gi khut yaugadra haibagi aingonda chapchaba thajaba amadi lai adumapu huje governor gi office yaukrabanina madugi receipt copy aingonda laijare madugi receipt copy do pai harakanda ai manipur yauroknabagi damakta ai hak chapchana plan tawjai